State asida thokliba irang asi khudakta loisillu kuki militant singna drone bombing chathaduna landarakpana micham miyam amukka hena mipaiba pokle haina CPI Manipur State Council ge Assistant Secretary M. Joy Kumar na fongdorakli Imphal ge Irabot Bhawan Da Wakat CPI ge office mamangda ngasi chathakhiba Wakat Meepham amaga mari leinana Joy Kumar na makha taraduna thokliba irang asida kuki militant singna drone dagi bomb thadaduna landarakpa asina irang asi amukka hena fibam lushilakle center amadi state lengak na irang asi athuba matamda loisinaba honabagi mami tadre Manipur gi kari sukhandana Prime Minister na mapanlam singda chatuna leire haina pendaba fongdoki amaromda lanjenaduna relief camp singda changjafam loduna leiriba singa sigi matik chaba security pibiduna masa masagi mayumda hanjinnaba honabiyu haina lenga ki pungning chingsiladuna ngasigi Wakat Meepham asigumna CPI na state asigi tongan mamafam singdasu khongjang kaya sangsilagani haina M. Joy Kumar na makhata ki Koktrukta bemama drone gi attack ta legidre adu drone gi attack se mayam khangbira buduni drone gi lan se aikoi prithibi gi mafam amadadi yam kanna tawri busimbagi crisis ase asum ka hena lusalakpa sida Manipur government ase yamna thawa sadaba kaido wasu mai phiba ma akoi ure loinana kendra sarkar ase su irang ase masi solve tawgadabani haibagi wakhal se amata laitreba Hojipul prithibi ge leba kaya da sum koi dan leiri si kari gi no ba koi lam koi bagi film da leire prime minister se kari gi damak ta no ai koi siguma crisis ase solve tawbagi madu ne ba koi na darkar leiri se adu ga loinana relief camp ta leiri ba sing se asoki matik awaba suicide tawda siba da siba kaya ba tholai sini si hena sum tholaki ne ba adu masina maram oidna koi di security matik jana thamaga village sing akoi bu tathok khirba chusanpur da bu khamge amada bu khamge leiri ba mafam sing adu da security matik jana thamakanda makhoi sing do mafam sa ba mai gi ingol da mai gi yum sing da khongjal lo sing ne koi gi dabi ase